ꯑꯍꯥꯟꯕꯃꯛꯇꯗ GKGS ꯃꯅꯤꯄꯨꯔꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤꯗꯤ ꯗꯥꯔꯛ ꯑꯣꯛꯁꯤꯖꯦꯟ ꯀꯔꯤꯅꯣ? What is dark oxygen ꯍꯥꯏꯕꯗꯨꯅꯤ꯫ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ 70% ꯑꯃꯗꯤ ꯁꯃꯨꯗ꯭ꯔꯅꯤ, ꯍꯥꯏꯕꯗꯤ ꯑꯣꯁꯤꯟꯅꯤ꯫ ꯃꯁꯤꯒꯤ 70% ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ 80% ꯑꯃꯗꯤ ꯊꯤꯖꯤꯟꯕ ꯉꯝꯗꯅ, ꯍꯥꯏꯕꯗꯤ ꯑꯟꯃꯦꯞ ꯑꯃꯁꯨꯡ ꯑꯟꯑꯦꯛꯁꯄ꯭ꯂꯣꯔ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯑꯣꯁꯤꯟꯒꯤ ꯃꯔꯝꯗ ꯈꯪꯂꯤꯕꯁꯤ ꯌꯦꯇꯨꯝ ꯃꯇꯣꯜꯗ ꯄꯛꯄ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯒꯨꯝꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯑꯗꯨꯕꯨ ꯁꯥꯏꯟꯇꯤꯁꯁꯤꯡꯒꯤ ꯑꯅꯧꯕ ꯗꯤꯁꯀꯣꯚꯔꯤ ꯑꯃꯅ ꯑꯩꯈꯣꯏꯅ ꯈꯪꯂꯝꯗꯕ ꯀꯌꯥꯗ ꯑꯍꯦꯟꯕ ꯅꯣꯂꯦꯖ ꯍꯥꯞꯆꯤꯜꯂꯛꯂꯤ꯫ ꯑꯅꯧꯕ ꯔꯤꯁꯔꯆ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯃꯨꯗ꯭ꯔꯗꯒꯤ ꯌꯥꯝꯅ ꯂꯨꯔꯕ ꯃꯐꯝ ꯑꯃꯗ ꯐꯪꯕ ꯂꯝꯄꯤ ꯃꯦꯇꯥꯂꯤꯛ ꯔꯣꯛꯁ, ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯄꯣꯂꯤꯃꯦꯇꯥꯂꯤꯛ ꯅꯣꯗ꯭ꯌꯨꯜꯁ ꯍꯥꯏꯔꯀꯥꯟꯗ ꯈꯪꯅꯕ ꯑꯗꯨꯝꯕ ꯅꯨꯡ ꯃꯈꯜ ꯑꯃꯅ ꯏꯁꯤꯡꯒꯤ ꯏꯔꯣꯜꯅꯨꯡꯗ ꯑꯣꯛꯁꯤꯖꯦꯟ ꯄꯨꯊꯣꯛꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯍꯥꯏꯔꯤꯕ ꯅꯨꯡꯁꯤꯡ ꯑꯁꯤ ꯁꯃꯨꯗ꯭ꯔꯒꯤ ꯌꯥꯝꯅ ꯑꯔꯨꯕ ꯑꯃꯝꯕ ꯅꯨꯃꯤꯠ ꯃꯉꯥꯜꯅ ꯌꯧꯕ ꯉꯝꯗꯕ ꯑꯗꯨꯝꯕ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯜꯅꯨꯡꯗ ꯐꯪꯕ ꯅꯨꯡ ꯃꯈꯜ ꯑꯃꯅꯤ꯫ ꯑꯗꯨꯅ ꯁꯥꯏꯟꯇꯤꯁꯁꯤꯡꯅ ꯍꯥꯏꯔꯤ ꯃꯐꯝꯁꯤꯗ ꯐꯪꯕ ꯅꯨꯡ ꯈꯔꯅ ꯑꯣꯛꯁꯤꯖꯦꯟ ꯄꯨꯊꯣꯛꯂꯤ꯫ ꯃꯁꯤꯒꯤ ꯑꯣꯛꯁꯤꯖꯦꯟꯁꯤꯕꯨꯅꯤ ꯑꯩꯈꯣꯏꯅ ꯗꯥꯔꯛ ꯑꯣꯛꯁꯤꯖꯦꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕꯁꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯑꯣꯛꯁꯤꯖꯦꯟ ꯄꯨꯊꯣꯛꯂꯤꯕꯁꯤ ꯃꯅꯥ-ꯃꯁꯤꯡ ꯄꯥꯝꯕꯤꯁꯤꯡꯅ ꯐꯣꯇꯣꯁꯤꯟꯊꯦꯁꯤꯁꯀꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯨꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯥ ꯃꯉꯥꯜ ꯐꯪꯗꯕ ꯃꯐꯝ ꯑꯁꯤꯗ ꯑꯣꯛꯁꯤꯖꯦꯟ ꯄꯨꯊꯣꯛꯂꯝꯂꯤꯕꯁꯤ ꯀꯔꯝꯅ ꯑꯣꯏꯊꯣꯛꯂꯤꯕꯅꯣ? ꯃꯁꯤ ꯑꯍꯤꯡꯕꯁꯤꯡꯗ ꯀꯔꯤ ꯀꯥꯟꯅꯍꯜꯂꯤꯕꯅꯣ? How is this possible? How is it vital for life? ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯒꯗꯧꯔꯤꯕꯁꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯣꯛꯁꯤꯖꯦꯟ ꯍꯤꯡꯕꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯣꯔ ꯍꯣꯟꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯑꯣꯛꯁꯤꯖꯦꯟꯒꯤ ꯁꯔꯨꯛ ꯇꯪꯈꯥꯏꯃꯨꯛꯇꯤ ꯑꯣꯁꯤꯟꯗꯒꯤ ꯂꯥꯛꯄꯅꯤ, ꯍꯥꯏꯕꯗꯤ ꯁꯃꯨꯗ꯭ꯔꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯣꯁꯤꯟꯗꯒꯤ ꯄꯨꯊꯣꯔꯛꯂꯤꯕ ꯑꯣꯛꯁꯤꯖꯦꯟ ꯑꯁꯤ ꯃꯦꯔꯥꯏꯟ ꯂꯥꯏꯐꯁꯤꯡ, ꯍꯥꯏꯕꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯩꯔꯤꯕ ꯄꯥꯝꯕꯤꯁꯤꯡꯅ ꯐꯣꯇꯣꯁꯤꯟꯊꯦꯁꯤꯁꯀꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯨꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯐꯣꯇꯣꯁꯤꯟꯊꯦꯁꯤꯁꯀꯤ ꯄ꯭ꯔꯣꯁꯦꯁꯇ ꯁꯟꯂꯥꯏꯠ, ꯍꯥꯏꯕꯗꯤ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯗꯔꯀꯥꯔ ꯇꯥꯏ꯫ ꯑꯗꯨꯕꯨ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯅꯨꯃꯤꯠ ꯃꯉꯥꯜ ꯐꯪꯗꯕ ꯃꯐꯝ ꯑꯁꯤꯗ ꯑꯣꯛꯁꯤꯖꯦꯟ ꯄꯨꯊꯣꯛꯂꯝꯕꯁꯤꯅꯤ꯫ ꯃꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯔꯤꯁꯦꯟꯠ ꯔꯤꯁꯔꯆ ꯑꯃꯒꯤ ꯐꯥꯏꯟꯗꯤꯡꯁꯅ ꯑꯣꯁꯤꯟꯒꯤ ꯌꯥꯝꯅ ꯑꯔꯨꯕ ꯅꯨꯃꯤꯠ ꯃꯉꯥꯜ ꯌꯧꯕ ꯉꯝꯗꯕ ꯃꯐꯝꯗ ꯂꯝꯄꯤ ꯃꯦꯇꯥꯂꯤꯛ ꯔꯣꯛꯁ ꯈꯔꯅ, ꯍꯥꯏꯕꯗꯤ ꯑꯂꯨꯃꯨꯛꯀꯤ ꯁꯥꯏꯖ ꯍꯥꯏꯇꯥꯔꯦ, ꯄꯣꯇꯦꯇꯣ ꯁꯥꯏꯖꯃꯨꯛ ꯆꯥꯎꯕ ꯂꯝꯄꯤ ꯃꯦꯇꯥꯂꯤꯛ ꯔꯣꯛꯁ ꯈꯔꯅ ꯑꯣꯛꯁꯤꯖꯦꯟ ꯄꯨꯊꯣꯛꯂꯝꯂꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯔꯤꯁꯔꯆꯔꯁꯤꯡꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯅꯨꯡꯁꯤꯡ ꯑꯁꯤꯅ ꯏꯅꯐ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟꯠ ꯄꯨꯊꯣꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟꯠ ꯑꯁꯤꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡꯁꯤ ꯏꯂꯦꯛꯇ꯭ꯔꯣꯂꯥꯏꯁꯤꯁ ꯇꯧꯗꯨꯅ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯑꯃꯁꯨꯡ ꯑꯣꯛꯁꯤꯖꯦꯟꯗ ꯑꯣꯟꯊꯣꯛꯇꯨꯅ ꯑꯣꯛꯁꯤꯖꯦꯟ ꯄꯨꯊꯣꯛꯂꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯡꯁꯤꯡꯁꯤꯗꯒꯤ ꯄꯨꯊꯣꯔꯛꯄ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟꯠ ꯑꯁꯤꯅ ꯑꯣꯁꯤꯟ ꯋꯥꯇꯔꯕꯨ ꯏꯂꯦꯛꯇ꯭ꯔꯣꯂꯥꯏꯁꯤꯁ ꯇꯧꯗꯨꯅ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯑꯃꯁꯨꯡ ꯑꯣꯛꯁꯤꯖꯦꯟꯗ ꯑꯣꯟꯊꯣꯛꯂꯒ ꯁꯃꯨꯗ꯭ꯔꯒꯤ ꯅꯨꯡꯁꯥ ꯃꯉꯥꯜ ꯐꯪꯗ꯭ꯔꯕ ꯌꯥꯝꯅ ꯂꯨꯔꯕ ꯃꯐꯝꯗ ꯑꯣꯛꯁꯤꯖꯦꯟ ꯄꯨꯊꯣꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯑꯣꯛꯁꯤꯖꯦꯟꯁꯤꯕꯨꯅꯤ ꯑꯩꯈꯣꯏꯅ ꯗꯥꯔꯛ ꯑꯣꯛꯁꯤꯖꯦꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕꯁꯤ꯫ ꯃꯁꯤꯒꯤ ꯅ꯭ꯌꯨꯁ ꯑꯁꯤ ꯃꯥꯏꯅꯤꯡ ꯀꯝꯄꯅꯤꯁꯤꯡꯗꯗꯤ ꯒꯨꯗ ꯅ꯭ꯌꯨꯁ ꯑꯣꯏꯔꯦ꯫ ꯍꯥꯏꯕꯗꯤ ꯃꯥꯏꯅꯤꯡ ꯀꯝꯄꯅꯤꯁꯤꯡꯗ ꯒꯨꯗ ꯅ꯭ꯌꯨꯁ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯗꯥꯔꯛ ꯑꯣꯛꯁꯤꯖꯦꯟ ꯗꯤꯁꯀꯣꯚꯔꯤ ꯇꯧꯕꯁꯤ ꯐꯥꯎꯕꯗ ꯃꯥꯏꯅꯤꯡ ꯕꯤꯖꯤꯅꯦꯁ ꯀꯝꯄꯅꯤꯅ ꯐꯟꯗꯦꯠ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯅꯨꯡ ꯃꯈꯜ ꯑꯁꯤ ꯃꯈꯣꯏꯗꯗꯤ ꯄꯨꯔꯥ ꯁꯅꯥꯒꯨꯝꯕꯅꯦꯕ꯫ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯅꯨꯡꯁꯤ ꯕꯦꯇ꯭ꯔꯤꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁ ꯆꯦꯜꯂꯤ, ꯍꯥꯏꯕꯗꯤ ꯕꯦꯇꯔꯤꯒꯨꯝꯅ ꯐꯪꯁꯟ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯅꯤꯡ ꯀꯝꯄꯅꯤꯁꯤꯡꯒꯤ ꯒꯨꯗ ꯅ꯭ꯌꯨꯁ ꯑꯣꯏꯖꯔꯕꯁꯨ ꯃꯁꯤꯒꯤ ꯃꯥꯡꯖꯕꯁꯨ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯅꯨꯡꯁꯤꯡ ꯑꯁꯤ ꯃꯥꯏꯟ ꯇꯧꯕꯗ ꯄꯨꯔꯛꯀꯗꯧꯔꯤꯕ ꯏꯀꯣꯂꯣꯖꯤꯀꯦꯜ ꯗꯤꯁꯇꯔꯕꯦꯟꯁꯁꯤꯡ, ꯃꯁꯤꯗ ꯅꯠꯇꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯖꯤꯕꯁꯤꯡꯗ ꯄꯨꯔꯛꯀꯗꯧꯔꯤꯕ ꯑꯃꯥꯡ-ꯑꯇꯥ ꯀꯌꯥ ꯃꯗꯨ ꯑꯩꯈꯣꯏꯅ ꯎꯐꯝ ꯊꯣꯛꯑꯦꯕ꯫ ꯃꯁꯤꯒꯤ ꯑꯃꯥꯡ-ꯑꯇꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯄ꯭ꯂꯥꯅꯦꯠꯇ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃꯁꯨ ꯄꯨꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯔꯤꯕꯅꯦꯕ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯅꯥꯀꯜꯗ ꯊꯝꯂꯒ ꯂꯝꯄꯤ ꯔꯣꯛꯁꯤꯡꯁꯤꯅ
ꯗꯥꯔꯛ ꯑꯣꯛꯁꯤꯖꯦꯟꯁꯤ ꯄꯨꯊꯣꯛꯂꯦ ꯍꯥꯏꯅ ꯗꯤꯁꯀꯣꯕꯔꯤ ꯇꯧꯔꯕꯅꯤꯅ ꯃꯁꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯑꯃꯗꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯂꯩꯃꯥꯏꯗ ꯏꯔꯒ ꯂꯩꯍꯧꯔꯒꯗꯕ ꯑꯗꯨꯒꯨꯝꯕ ꯗꯤꯁꯀꯣꯕꯔꯤ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯅ ꯊꯝꯖꯔꯒ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯊꯦꯡꯛ ꯌꯨ ꯃꯦꯝ꯫